Marup mayam, nupina nangonda nokphet tawba minok yam toina nolakpa yaubra. Masi magi fajaba lamchat oidoira natraga karigumba nunggi oiba. Aduna marup mayam, ngasidi akhoina khangdokminasi malemda mipum khudimangna sijanaba pungning chingchanba yaba ingitche. Marup mayam pipagi pungsi channel na amuk hanna welcome tawjari. Ngasidi akhoina khangminasi kari arotpa athra leibage haibado nupigi nokphet tawba minokki tungda nangonda toina smile tawrpa oigera natraga chingnaba pohanba minok oigera. Sigi video sina khangani masigi ingitche. Hawrasi adudi 1. Lamchat phajaba harawa taramba matau. Anamba matamda smile ama haibaje icham chamba thabak amani lamchat phajaba haraw taramba mataugi. Anamba matamda masi respect amadi sak khangbiba utpagi matawni. Example oina nupi amana nangbu lalaga chatkhiba matamda noklamagadi masi magi matawni friendly oiba lamchat phajaba utpagi. Maru oina miyam tinba mafamda natraga society ge mayam pulakpada haraw taramba minok amana akoibada leiriba mayamdo nungaiba phawli masi tawusina mi loinarakpada nungaihelli. 2. Apamba pokhanbagi positive energy. Karigumba nupi amana nangbu thengnaba kanda toina nokphet tawraba madu nangi hakchangdagi thadorakpa energy dugi reflection oiba yai. Mi anambana attracted oi loinaba yagadaba confident minungsi chawba mida. Karigumba nangi body language ki expression na natraga hakchang pumbadagi akanba positive oiba pukninggi ithin phungdo adi masina ohenba yai makoigi minokto nangi haraw taramba pukning thoganingai oiba amadi nangi punsigi positive outlook ki pakhum. 3. Thajaba amadi connection changatpa nokphet tawba matau amana khanganba ngami. Thajaba natraga asengba connection gi mari. Nupina toina nokphet tawba matausi sijanai wari sanaribado hena lahennaba amadi nungahennaba. Karigumba nupi amana nanga wari sanabada toina nokphet tawraba masina tai nanga wari sanabada comfortable oi haiba amadi nanga loinaribado value leina khalli haiba. Magi ngangthorokpagi wahigi anem awang amadi magi atai ingit khaida attention piyu mana khallibado hena understand tawba ngamnaba. 4. Cultural amadi society ki chatnabi. Nokphet tawba haibase masagi oiba feelings khaki wanate masi cultural oibasu yai. Cultures mayam amada maru oine India da nokphet tawbase respect amadi nungsi chanana hingminabagi ingit utpa ama oina unai. Example oina nupi amana hainabi oina kanagumba amaga wari sanabada natraga kanagumba amagi matangda wa ngangwada thabak inghanga mari leinaba oigera natraga masagi oigera masigi ingitse anambana lamchat phajaba nolukpa khangali masagi interest ki mahutta. 5. Confidence hengadhanba. Khangadabadi magi nokphet tawba khudimak nangonda tawba nate. Karigumba kanda nupina nokphet tawi masagi confidence hengadnaba makoina aruba phibam kharada ikaiba phawba matamda magi nokphet tawbasina masada mateng oi ing tapanba masana masabu control tawba ngamhalli. Siguma matang sidadi nangi matangda oigande anambana masagi confidence hengadhannaba oi. 6. Masi karigumba ahenba khara oiba yabra. Hojikti nangi wakhalonda leiriba wahangdugi matangda khangminarasi magi nokphet tawbaduna nangonda pukning changi hairiba jatla oiba yai. Karigumba magi nokphet tawbaduna mitka kuina contact tawbaga loinaraba wangangi tonda laknaba sananingbagi matau ingit yauraba mana nangonda nungsinungongi pukning changi haiba matawni masi adu oirasu leiriba phibam mawongna takadabani simaknena wakhalna chummena khandringaida leinariba phibamdo hana yengadabani. Nokphet tawba matawsina athra mayam ama phungdokpa yai lamchat phajaba nolukpa tinaba nungaiba attraction oibasu yai. Maru oiribadi leiriba phibamdubu munna khangba amadi mi dubu respect tawbani. Kaidonungda si oirena warep lawganu adubu matam chupada nokphet tawba mataw amana purakpa positivity do thagatlu. Karigumba nangna sigi manung hutpa topic se enjoy tawradi subscribe tawbiyu pipagi punsibu aduga like bell icon hit tawba kawbiganu mathangda amuk thengnarasi.